Khangabokta Anganphou Maipakna uba Ngamle Adum Oinamak Loumi Singda Khudong Chadaba awaba kaya Mayoknari haina mafam adugi Loumi Singna mari leinaba singi pukning chingsilakli. Thoubal District ki Arong Turel gi makha thangbada leiba Khangabok Soi Lokolda Loumi Singna Lokpari Yangkhai henna Anganphou panduna Maipakna pothok puthokpa ngamle. Masina lamdam asigi senmitlon gi fibamda amadi chinjakta mipan tangdana hingba ngamnabagi pambai amadi oiragani. Mafam aduda leiramba Khangabok Part 3 dagi Janan Singna Fongdorakpada lamdam asida thokliba irang asina maram oiraga chinjaki awaba kaya mayoknarakani khanbadagi Anganphou ubagi thabak asi Loumi Singna haunarakpani. Mahaki oinadi Anganphou urakpa chahi ahum farakle. Mahakna Anganphou Maipakna urakpa asina miyamda Anganphou uba yai chinjakta mipan tangdanaba hotnasi haibagi awareness pibadagi ngasidi haunaruba tawdana paksanna lawpari yangkhai henna Anganphou unarakpa asi thamoida yamna nungaiba fawi. Adubu Loumi Singna Anganphou uba lagasu awaba Khudong Chadaba kaya Mayoknari. Law uba haiba si ising yamna mathau tai. Mafam asida Arong Turel dagi ising sizinabani. Mafam asida dam ama khakta leiriba dam asisu quality maintain tawdabadagi fail oirakpada Loumi Singna ubakna chingba sizinaduna hotnari. Maram asina mari leinaba lengaki authority singna akhanaba mityeng changbiduna paksanna Anganphou uba yanaba lawu singubada henna khudong chananaba lambi sinbiyu haina mari leinaba singi pukning chingsilakhi. Mafam aduda leiramba Laishram Deban Nahai Khangabokta double cropping tawrakpa asi khungang asi khaki natana Manipurgi oinadi model ama oire. Kharif ki matamda law fazana uba ngamkidaba adu Anganphou uba asina khara makhaidi fugatpa ngamlagani. Manipur lengakna ing 1984 da semgatkhiba Thoubal multipurpose project Mapithel dam asi mathau fazana tawhandaba asi yamna laibak thibani. Mapithel dam asi mathau fazana tawrabadi Manipurda chinjak puthokpada chawna khudong chahallagani. Khangabokki oinasu law pari 1,000 asi double cropping tawduna yamna kana hallagani. Dam asi fazana mathau tawduna double cropping tawrabadi Anganphou matamda Khangabokki lawfam sing asida lupa karor mari dagina taruk faubagi pothok puthokpa ngamgani. Law ubada khwaidagi sen changliba asi ising chingbada sizinariba thau leibagi paisa asi oi. Maram asina Manipur lengaki mari lenaba department singna mityeng changsin biduna Loumi Singda subsidized rate ta thau fanghanba ising chingnaba pump pibiba electric cable fanghanba har sing matam chana amadi faudigi fau fanghanba mathau tai haiki. Mahakna makhatana hai Kharif matamdagi Rabi matamdana pothoksu hena puthokpa ngammi. Kharif matamda law sangam amana faubot nifuram thokpa adu Rabigi matamda faubot 55 dagina humfu fauba thokpa ngammi. Maram asina lamdam asigi senmitlon hengat hanbada Rabi crop ki pothok asi puthokpa yamna mathau tai haina Laishram Debana Manipur lengaki mari leinaba singi pukning chingsilakhi.